ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯑꯞꯂꯣꯗ ꯇꯧꯖꯒꯦ ꯑꯗꯣ ꯁꯤꯁꯦ ꯊꯕꯛꯀꯤ ꯄꯥꯎꯅꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯁꯤꯡꯅꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯕ ꯑꯗꯣ ꯃꯃꯥꯡꯒꯤ ꯑꯩꯅ 1,30,000ꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝ ꯂꯥꯛꯈꯤꯕꯗꯣ ꯔꯦꯜꯋꯦꯒꯤ ꯑꯗꯨꯗ ꯑꯃꯨꯛ ꯄꯣꯁꯄꯣꯟ ꯇꯧꯈ꯭ꯔꯦ ꯍꯌꯦꯡ ꯗꯦꯠ 4 ꯉꯁꯤ ꯗꯦꯠ 4ꯗꯒꯤ ꯉꯁꯤ ꯗꯦꯠ 4ꯗꯒꯤ ꯑꯗꯨꯁꯨ ꯂꯤꯡ ꯑꯦꯛꯇꯤꯚꯦꯠ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯁꯨ ꯀꯃꯥꯏꯅ ꯐꯨꯜ ꯚꯤꯗꯤꯑꯣ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯍꯥꯞꯄꯛꯀꯦ ꯍꯥꯏꯕꯗꯣ ꯍꯥꯞꯆꯔꯛꯀꯦ ꯁꯤꯁꯨ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯁꯤꯁꯤꯅ ꯑꯃꯨꯛꯀꯣ ꯃꯥꯒꯤ ꯄꯣꯁꯁꯦ ꯇꯣꯉꯥꯟꯕ ꯂꯥꯛꯑꯦ ꯀꯩꯀꯩ ꯄꯣꯁꯅꯣ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯩꯅꯣ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯧꯕꯗꯣ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯐꯨꯜ ꯑꯣꯏꯅ ꯍꯥꯞꯆꯔꯛꯑꯒꯦ ꯁꯤꯁꯤꯒꯤꯗꯤ ꯂꯤꯡ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯁꯤꯁꯤꯁꯨ ꯃꯤ 53,983ꯅꯦ ꯚꯦꯀꯦꯟꯁꯤꯁꯦ ꯁꯤꯁꯨ ꯚꯦꯀꯦꯟꯁꯤ ꯌꯥꯝ ꯂꯩꯑꯦ ꯑꯗꯨ ꯀꯔꯤ ꯄꯣꯁꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯊꯪ ꯍꯥꯏꯖꯔꯒꯦ ꯁꯤꯁꯤ ꯔꯦꯜꯋꯦꯒꯤꯅꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯃꯁꯤ ꯐꯨꯜ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯑꯒꯦ ꯁꯤꯗ ꯑꯁꯤꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯦ ꯔꯦꯜꯋꯦ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯕꯣꯔꯗ ꯍꯦꯁ ꯑꯦꯗꯚꯔꯇꯥꯏꯖ ꯑꯃ ꯂꯥꯛꯑꯦ ꯃꯣꯏꯒꯤꯀꯣ ꯁꯤ ꯑꯣꯟꯂꯥꯏꯟꯗ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯌꯥꯔꯅꯤ ꯍꯧꯖꯤꯛꯃꯛ ꯑꯦꯄ꯭ꯂꯥꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯁꯝꯂꯞꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯔꯛꯑꯣ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯂꯤꯡꯛꯁꯤꯡꯁꯨ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯛꯀꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯣꯝꯒꯤ ꯃꯔꯨꯞꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯚꯦꯀꯦꯟꯁꯤ ꯌꯥꯝ ꯂꯥꯛꯄꯁꯦ ꯇ꯭ꯔꯥꯏ ꯇꯧꯁꯤꯟꯕ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯒ ꯁꯤꯗ ꯍꯥꯏꯔꯦ ꯃꯣꯏꯒꯤ ꯑꯇꯣꯞꯄ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯐꯤꯁꯦ ꯑꯇꯣꯞꯄ ꯀꯥꯡꯕꯨꯒꯤꯗꯤ ꯂꯨꯄꯥ 500ꯒꯨꯝꯕ ꯄꯤꯌꯦ ꯍꯥꯏꯗꯤ ꯖꯦꯅꯔꯦꯜ ꯀꯦꯇꯥꯒꯣꯔꯤꯒꯨꯝꯕ ꯑꯗꯨꯒ SC-ꯒꯨꯝꯕ ST-ꯒꯨꯝꯕ PWD ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ ꯋꯨꯃꯦꯟ ꯇ꯭ꯔꯥꯟꯖꯦꯟꯗꯔ EBC ꯃꯥꯏꯅꯣꯔꯤꯇꯤꯁ ꯀꯥꯡꯕꯨꯒꯤꯅ 250 ꯄꯦ ꯇꯧꯗꯕ ꯃꯣꯏ ꯑꯌꯥꯝꯕꯒꯤꯗꯤ ꯔꯦꯜꯋꯦꯒꯤ ꯁꯤꯒꯨꯝꯕ ꯚꯦꯀꯦꯟꯁꯤ ꯂꯥꯛꯄ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯁꯤꯡꯁꯦ ꯃꯥꯏꯗꯤ ꯑꯗꯨꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯐꯤꯁꯦ ꯄꯤꯒꯟꯕꯅꯦꯕ ꯑꯗꯨ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯐꯤꯁꯦ ꯄꯤꯔꯁꯨ ꯃꯣꯏꯗꯤ ꯔꯤꯐꯟꯗꯦꯕꯜ ꯂꯣꯏ ꯑꯣꯏꯕꯅꯦ ꯋꯥꯟꯁ ꯅꯪ ꯑꯦꯛꯖꯥꯝꯗ ꯐꯝꯃꯨ ꯇꯥꯔꯒꯗꯤ ꯅꯪ ꯑꯦꯛꯖꯥꯝ ꯐꯤꯁꯦ ꯔꯤꯐꯟ ꯇꯧꯔꯛꯀꯅꯦꯕ ꯐꯤ ꯄꯤꯕꯁꯤꯡꯁꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯕꯦꯡꯀꯤ ꯁꯨꯝ ꯇ꯭ꯔꯥꯟꯖꯦꯛ ꯇꯧꯕꯒꯤ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯐꯤꯗꯣ ꯑꯗꯨꯒꯨꯝꯕ ꯈꯇꯪꯗꯤ ꯀꯛꯄꯅꯦ ꯑꯗꯨꯒ ꯐꯤꯗꯤ ꯔꯤꯐꯟꯗꯦꯕꯜ ꯑꯣꯏꯕꯅꯤ ꯑꯗꯨ ꯑꯦꯛꯖꯥꯝ ꯊꯥꯗ꯭ꯔꯗꯤ ꯃꯥꯡꯖꯕ ꯍꯟꯗꯣꯛꯇꯕ ꯑꯗꯨꯒ ꯑꯣꯐꯂꯥꯏꯟꯗ ꯄꯦ ꯇꯧꯔꯁꯨ ꯌꯥꯏ ꯆꯂꯥꯟ ꯑꯣꯏꯅ ꯕꯦꯡꯁꯤꯡꯗ ꯆꯠꯂꯒ ꯅꯠꯇ꯭ꯔꯒ ꯑꯣꯟꯂꯥꯏꯟꯗ ꯗꯥꯏꯔꯦꯛ ꯇꯧꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯒꯤ ꯍꯥꯟꯅ ꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯀꯣ ꯋꯦꯕꯁꯥꯏꯠꯇ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯆꯪꯉꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯁꯨꯃꯥꯏꯒꯤ ꯗꯥꯏꯔꯦꯛ ꯅꯣꯇꯤꯐꯤꯀꯦꯁꯟ ꯍꯥꯟꯅ ꯄꯥꯕꯤꯌꯨ ꯀꯔꯝꯕ ꯍꯥꯏꯗꯤ ꯑꯗꯨꯅ ꯃꯈꯜ ꯁꯨꯅ ꯂꯣꯏ ꯄꯤꯔꯅꯤ ꯆꯥꯎꯔꯥꯛꯄ ꯁꯨꯝ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕꯁꯤꯡꯗꯣ ꯍꯥꯏꯒꯦ ꯗ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯄ꯭ꯔꯣꯁꯦꯁꯁꯤ ꯗꯦꯠ 1ꯗꯩ ꯍꯧꯈ꯭ꯔꯦ ꯉꯔꯥꯡꯗꯩ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯗꯣꯏꯁꯤꯅ ꯑꯗꯨꯝ ꯃꯣꯏ ꯑꯦꯔꯥꯎꯟ ꯑꯣꯡꯂꯤ 30 days ꯈꯛꯇꯅꯤ ꯃꯣꯏ ꯄꯤꯁꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯅꯪ ꯊꯥꯖꯤꯟꯖꯕꯩ ꯃꯇꯝꯁꯦ ꯗꯦꯠ 31ꯗ ꯄꯤꯔꯦ ꯁꯤ ꯃꯥꯔꯆꯀꯤ ꯑꯗꯨꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄꯦꯃꯦꯟ ꯂꯥꯁ ꯗꯦꯠꯁꯨ ꯁꯤꯗ ꯄꯤꯔꯦ ꯑꯦꯄꯜꯒꯤ ꯗꯦꯠ 5ꯇ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯄꯤꯔꯦ ꯆꯂꯥꯟꯒꯤꯁꯨ ꯑꯣꯟꯂꯥꯏꯟꯒꯤꯁꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯤ ꯄꯣꯁ ꯑꯣꯐꯤꯁꯇ ꯄꯦꯃꯦꯟ ꯇꯧꯔꯁꯨ ꯌꯥꯏ ꯃꯥꯒꯤ ꯀꯩꯅꯣꯗ ꯂꯣꯏꯅ ꯇꯧꯕ ꯌꯥꯔꯦ ꯑꯣꯟꯂꯥꯏꯟ ꯏꯁꯝ ꯁꯝꯃꯦ ꯃꯌꯥꯝ ꯐꯥꯏꯅꯦꯜ ꯁꯕꯃꯤꯁꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯨ ꯁꯤ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯦꯛꯖꯥꯝꯒꯤꯁꯨ ꯄꯤꯔꯦ ꯆꯥꯎꯔꯥꯛꯄ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯦꯛꯖꯥꯝ ꯊꯥꯕꯁꯦ CBT ꯇꯧꯅꯔꯦꯀꯣ ꯍꯥꯏꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯕꯦꯁ ꯇꯦꯁꯁꯦ ꯂꯣꯏ ꯇꯧꯅꯔꯦ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯒꯨꯝꯕ ꯑꯦꯛꯖꯥꯝꯗꯨ ꯁꯤ ꯑꯦꯛꯖꯥꯝꯁꯦ ꯀꯔꯝ ꯀꯥꯟ ꯇꯥꯅꯤ June to September ꯆꯞ ꯆꯥꯕꯗꯤ ꯂꯩꯇꯕ ꯔꯦꯜꯋꯦꯒꯤꯗꯤ ꯄꯣꯁꯄꯣꯟꯁꯨ ꯌꯥꯝ ꯇꯧꯒꯟꯕꯅꯦ ꯑꯦꯛꯖꯥꯝꯁꯦ ꯑꯗꯨꯕꯨ ꯃꯥꯏꯁꯦ ꯖꯨꯟꯗꯒꯤꯅ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯑꯣꯏꯅ ꯀꯩꯅꯣꯁꯦ ꯑꯦꯛꯖꯥꯝꯁꯦ ꯇꯥꯕ ꯌꯥꯏ ꯑꯗꯨꯒ ꯌꯥꯝꯗ꯭ꯔꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤꯁꯦ ꯆꯍꯤ 19ꯗꯒꯤꯅ 30 ꯐꯥꯎꯒꯤ ꯃꯅꯨꯡ ꯑꯣꯏꯗꯣꯏꯕ ꯀꯣ ꯑꯗꯨ ꯐꯣꯔ ꯒ꯭ꯔꯦꯖꯨꯑꯦꯠ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯠꯀꯤꯅ 18 to 30 ꯒ꯭ꯔꯦꯖꯨꯑꯦꯠ ꯀꯥꯡꯕꯨꯒꯤꯅ 18 to 33 ꯑꯣꯏꯗꯣꯏꯕ ꯑꯗꯨꯗꯒꯤ SC/ST ꯀꯥꯡꯕꯨꯒꯤ ꯃꯣꯏ ꯑꯦꯖ ꯔꯤꯂꯦꯛꯁꯦꯁꯟ ꯇꯧꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯌꯥꯅꯤ ꯃꯣꯏ ꯌꯥꯏ ꯑꯗꯨꯗꯒꯤ ꯃꯣꯏꯒꯤ ꯈꯔ ꯍꯥꯏꯔꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯅꯝꯕꯔꯁꯨ ꯁꯤ ꯂꯩꯔꯦ ꯔꯦꯜꯋꯦ ꯕꯣꯔꯗꯀꯤ ꯋꯦꯕꯁꯥꯏꯠꯇ ꯑꯗꯨꯝ ꯆꯪꯉ ꯑꯗꯨꯝ ꯌꯦꯡ ꯌꯥꯔꯅꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯅꯝꯕꯔ 01/2019ꯅꯤ ꯂꯤꯡ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯕꯅꯤ ꯍꯧꯖꯤꯛ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯌꯥꯔꯕꯅꯤ ꯑꯦꯄ꯭ꯂꯥꯏꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯗꯨꯁꯨ ꯍꯥꯏꯔꯛꯀꯦ ꯁꯝꯂꯞꯅ
ꯑꯗꯨꯒ ꯁꯤꯗ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯄꯣꯁꯇꯣ ꯑꯅꯤ ꯊꯣꯛꯅ ꯂꯥꯛꯑꯦꯀꯣ ꯑꯃꯅ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠ ꯍꯥꯏꯕ ꯑꯃ ꯑꯃꯅ ꯒ꯭ꯔꯦꯖꯨꯋꯦꯠ ꯍꯥꯏꯕ ꯑꯃ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠꯀꯤ ꯃꯥꯏ ꯄꯣꯁꯁꯤ ꯃꯈꯜ ꯃꯉꯥꯅꯦ ꯂꯥꯛꯏꯁꯦ ꯑꯃꯅ ꯖꯨꯅꯤꯌꯔ ꯀ꯭ꯂꯥꯔꯛ ꯀꯣꯝ ꯇꯥꯏꯄꯤꯁ ꯍꯥꯏꯕ ꯑꯃ ꯑꯌꯥꯝꯕꯅ ꯇꯥꯏꯄꯤꯁ ꯉꯥꯛꯇꯅꯦ 12+ ꯇꯧꯔꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯌꯥꯔꯦ ꯃꯣꯏꯒꯤꯅ ꯚꯦꯀꯦꯟꯁꯤꯁꯤ 4,318 ꯄꯤꯌꯦ ꯑꯗꯨꯒ ꯑꯦꯀꯥꯎꯟꯇꯦꯟ ꯀ꯭ꯂꯥꯔꯛ ꯀꯝ ꯇꯥꯏꯄꯤꯁꯁꯤꯗ ꯍꯥꯏꯔꯦ ꯃꯣꯏꯅ 12 ꯀ꯭ꯂꯥꯁꯁꯨ ꯑꯗꯨꯗꯒꯤ ꯏꯪꯂꯤꯁ ꯍꯤꯟꯗꯤ ꯑꯣꯔ ꯀꯝꯄ꯭ꯌꯨꯇꯔ ꯇꯥꯏꯄꯤꯡ ꯄ꯭ꯔꯣꯐꯤꯁꯦꯟꯁꯤ ꯈꯔ ꯂꯩꯔꯗꯤ ꯃꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯦ ꯑꯗꯨ ꯖꯨꯅꯤꯌꯔ ꯇꯥꯏꯝ ꯀꯤꯄꯔꯅ 17 ꯄꯤꯔꯦ ꯑꯗꯩ ꯇ꯭ꯔꯦꯟ ꯀ꯭ꯂꯥꯔꯛꯀꯤꯅ 592 12+ꯅꯤ ꯁꯣꯔꯤ 12 ꯀ꯭ꯂꯥꯁꯅꯤ ꯑꯗꯨ ꯀꯃꯔꯁꯤꯌꯦꯜ ꯀꯝ ꯇꯤꯀꯦꯠ ꯀ꯭ꯂꯥꯔꯛꯀꯤꯅ ꯌꯥꯝ ꯄꯤꯔꯦ ꯁꯤꯁꯨ 4,990 12+ꯅꯤ 12 ꯀ꯭ꯂꯥꯁ ꯀꯣ ꯑꯗꯨꯒ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯌꯥꯔꯦ ꯑꯗꯨ ꯒ꯭ꯔꯦꯖꯨꯋꯦꯠ ꯀꯥꯡꯕꯨꯒꯤꯅ ꯇ꯭ꯔꯥꯐꯤꯛ ꯑꯦꯁꯤꯁꯇꯦꯟ ꯃꯣꯏꯅ ꯐꯝꯁꯦ ꯈꯔ ꯆꯥꯎꯋꯦ ꯑꯗꯨꯒ ꯚꯦꯀꯦꯟꯁꯤꯁꯤ 88ꯅꯤ ꯑꯦꯅꯤ ꯗꯤꯒ꯭ꯔꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯌꯥꯔꯦ ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯁꯦꯅꯤꯌꯔ ꯀ꯭ꯂꯥꯔꯛ ꯀꯝ ꯇꯥꯏꯄꯤꯁꯅꯦ ꯖꯨꯅꯤꯌꯔ ꯑꯦꯀꯥꯎꯟ ꯑꯦꯁꯤꯁꯇꯦꯟ ꯀꯝ ꯇꯥꯏꯄꯤꯁ ꯑꯗꯨꯗꯒꯤ ꯁꯦꯅꯤꯌꯔ ꯇꯥꯏꯝ ꯀꯤꯄꯔ ꯃꯣꯏꯒꯤ ꯈꯦꯠꯅꯕ ꯀꯩꯅꯣꯗꯨ ꯄꯤꯔꯦ ꯃꯣꯏ ꯀꯂꯝꯗꯀꯣ ꯚꯦꯀꯦꯟꯁꯤꯁꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯗꯤꯒ꯭ꯔꯤꯁꯤ ꯃꯣꯏ ꯈꯔ ꯄꯤꯔꯤ ꯁꯤꯗ ꯇꯥꯏꯄꯤꯡ ꯄ꯭ꯔꯣꯐꯤꯁꯦꯟꯁꯤ ꯏꯟ ꯏꯪꯂꯤꯁ ꯍꯤꯟꯗꯤ ꯑꯣꯟ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯒ ꯀꯃꯔꯁꯤꯌꯦꯜ ꯑꯦꯄ꯭ꯔꯦꯟꯇꯥꯏꯁꯅꯦ ꯏꯁꯇꯦꯁꯟ ꯃꯥꯁꯇꯔꯅꯦ ꯏꯁꯇꯦꯁꯟ ꯃꯥꯁꯇꯔꯁꯦ ꯌꯥꯝ ꯄꯤꯛꯑꯦ ꯚꯦꯀꯦꯟꯁꯤ 6,865ꯅꯤ ꯑꯦꯅꯤ ꯗꯤꯒ꯭ꯔꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯦ ꯁꯤꯅꯤ ꯃꯥꯒꯤ ꯆꯥꯎꯔꯥꯛꯄꯁꯦ ꯑꯗꯨꯝ ꯁꯤ ꯈꯛꯇꯅꯤ ꯃꯔꯨ ꯑꯣꯏꯕꯁꯨꯀꯣ ꯑꯗꯨꯒ ꯀꯃꯥꯏ ꯍꯥꯏꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇꯁꯨ ꯍꯥꯏꯔꯛꯀꯦ ꯀꯣ ꯃꯊꯪ ꯌꯦꯡꯉꯣ ꯑꯗꯨꯒ ꯃꯣꯏ ꯗꯥꯏꯔꯦꯛ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯑꯣꯏꯅ ꯇꯧꯁꯦ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅꯕꯀꯣ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ ꯂꯤꯡꯗꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯑꯗꯨꯝ ꯄꯤꯔꯛꯀꯦ ꯑꯗꯨꯒ ꯁꯤꯂꯩꯔꯦ ꯀꯣ ꯃꯥꯏ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯅꯦ www.rrcb.gov.in ꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯂꯤꯡꯗꯣ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯕ ꯑꯗꯨꯝ ꯏꯁꯇꯦꯠꯇ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯦ ꯀꯔꯝꯕ ꯏꯁꯇꯦꯠꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀꯩꯅꯣꯁꯨ ꯃꯅꯤꯄꯨꯔꯒꯤꯗꯤ ꯈꯔ ꯅꯛꯅꯕꯁꯦ ꯑꯃ ꯒꯨꯍꯥꯇꯤꯁꯨ ꯂꯩꯔꯦ ꯒꯨꯍꯥꯇꯤꯗ ꯑꯗꯨꯝ ꯈꯜꯂꯁꯨ ꯌꯥꯔꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯒꯨꯍꯥꯇꯤꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯃꯌꯥꯝ ꯈꯔ ꯅꯛꯄꯗꯀꯣ ꯑꯦꯛꯖꯥꯝꯄꯜ ꯁꯤ ꯒꯨꯍꯥꯇꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯅꯦ ꯑꯩ ꯂꯤꯡꯁ ꯍꯥꯞꯄꯛꯀꯦ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯕꯣꯔꯠꯀꯤ ꯑꯗꯨꯝ ꯐ꯭ꯔꯟ ꯄꯦꯖ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯏ ꯑꯗꯨꯗ ꯌꯥꯎꯔꯛꯑꯅꯤ ꯑꯍꯥꯟꯕꯗ ꯁꯤ ꯍꯥꯏꯔꯗꯣ CE ꯃꯥꯒꯤ ꯉꯁꯥꯏ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯣ CEN 01/2019ꯅꯤ ꯁꯤ ꯂꯩꯔꯦ ꯃꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯟꯂꯥꯏꯟ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯔꯦ ꯖꯤ ꯃꯥꯒꯤ ꯑꯣꯄꯅꯤꯡ ꯗꯦꯠꯁꯨ ꯍꯥꯏꯔꯦ ꯀ꯭ꯂꯣꯖꯤꯡ ꯗꯦꯠꯁꯨ ꯁꯤꯗ ꯂꯣꯏ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯕꯤꯐꯣꯔ ꯑꯦꯄ꯭ꯂꯥꯏ ꯍꯥꯏꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯁꯤꯒꯤ ꯃꯥꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯣ ꯍꯥꯟꯅ ꯄꯥꯕꯤꯌꯨꯕ ꯃꯌꯥꯝ ꯅꯣꯇꯤꯐꯤꯀꯦꯁꯟ ꯄꯥꯒꯦꯗꯤ ꯁꯤ ꯂꯩꯔꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯅꯝꯕꯔ 01/2019 ꯑꯁꯤꯒꯤꯁꯤꯗ ꯀꯣ ꯒ꯭ꯔꯤꯟ ꯑꯩꯅ ꯗꯣꯠ ꯇꯧꯔꯤꯁꯤꯗ ꯁꯤꯗ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯦꯟ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠ ꯄꯣꯁꯁꯦ ꯏꯪꯂꯤꯁꯇ ꯄꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯤꯟꯗꯤꯗ ꯄꯥꯒꯦꯕ ꯆꯨꯁ ꯇꯧꯔ ꯏꯪꯂꯤꯁꯇ ꯄꯥꯒꯦꯗꯤ ꯏꯪꯂꯤꯁꯇ ꯅꯝꯃꯁꯤ ꯑꯗꯨꯒ ꯁꯤꯗ ꯗꯥꯎꯟꯂꯣꯗ ꯇꯧꯔꯅꯤ ꯃꯥꯏ PDF ꯐꯥꯏꯜ ꯑꯃ ꯐꯣꯔꯃꯦꯠ ꯑꯃ ꯊꯣꯛꯂꯛꯑꯅꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯁꯤꯁꯦ ꯍꯥꯟꯅ ꯄꯥꯕꯤꯌꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯔꯨ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯣꯕ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯕꯁꯤꯡꯗ ꯉꯁꯥꯏ ꯑꯗꯨꯝ ꯃꯊꯛꯇ ꯑꯗꯨꯝ ꯄꯟꯈ꯭ꯔꯕꯅꯦ ꯍꯥꯏꯈ꯭ꯔꯕꯅꯦ ꯁꯤꯗꯤ ꯃꯔꯨ ꯑꯣꯏꯕꯁꯤꯡ ꯂꯣꯏ ꯍꯥꯏꯔꯛꯑꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯅꯨꯃꯤꯠ ꯀꯔꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯤ ꯁꯦꯂꯦꯕꯁ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯨ ꯄꯤꯔꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯦꯂꯔꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦ ꯍꯥꯏꯐꯦꯠ ꯄꯦ ꯇꯧꯗꯕꯗ ꯃꯣꯏꯅꯀꯣ ꯑꯗꯨꯒ ꯄꯣꯁ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯤꯁꯨ ꯑꯗꯨꯗꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯤꯁꯨ ꯂꯣꯏꯅ ꯄꯤꯔꯦ ꯑꯗꯨꯒ ꯁꯤꯗ ꯍꯥꯏꯔꯦ ꯃꯥꯏꯅ ꯍꯥꯏꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯀꯥꯡꯕꯨ ꯀꯣ ꯍꯥꯏꯗꯤ ꯌꯥꯕ ꯀꯥꯡꯕꯨ ꯌꯥꯗꯕ ꯀꯥꯡꯕꯨ ꯀꯔꯝꯕ ꯀꯥꯡꯕꯨꯅ ꯌꯥꯕ ꯀꯔꯝꯕ ꯀꯥꯡꯕꯨꯅ ꯌꯥꯗꯕ ꯍꯥꯏꯕꯁꯨ ꯂꯣꯏꯅ ꯍꯥꯏꯔꯦ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯦꯟꯗꯔꯠꯀꯤ ꯃꯇꯥꯡꯗꯁꯨ ꯂꯣꯏꯅ ꯍꯥꯏꯔꯦ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄ꯭ꯔꯣꯁꯦꯁ ꯏꯁꯇꯦꯠꯁ ꯀꯌꯥ ꯂꯩꯕ ꯑꯦꯛꯖꯥꯝ ꯀꯃꯥꯏ ꯇꯧꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯂꯣꯏꯅ ꯍꯥꯏꯔꯦ ꯁꯤꯗ ꯃꯔꯨ ꯑꯣꯏꯕꯁꯤꯡꯁꯦ ꯁꯤꯗ ꯂꯣꯏ ꯍꯥꯏꯔꯦ ꯃꯌꯥꯝ ꯁꯤ ꯍꯥꯟꯅ ꯄꯥꯕꯤꯌꯨ ꯃꯌꯥꯝ ꯑꯩ ꯂꯣꯏ ꯄꯥꯉꯝꯗ꯭ꯔꯦ ꯁꯥꯎ ꯌꯥꯗꯦ ꯃꯌꯥꯝ ꯑꯗꯨ ꯁꯤ ꯂꯣꯏ ꯄꯥ ꯂꯣꯏꯔ ꯃꯇꯨꯡꯁꯤꯗꯀꯣ ꯃꯔꯨ ꯑꯣꯏꯕ ꯈꯔ ꯈꯪꯉꯣ ꯑꯗꯨꯒ ꯑꯦꯄ꯭ꯂꯥꯏꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯦ ꯀ꯭ꯂꯤꯛ ꯍꯤꯌꯔ ꯊꯥꯔ ꯂꯩꯁꯤꯗ application number and notification number CEN 01/2019 for the NTPC ko si lere non trainee sida sangani
ko mai kano thole select language hai online registration h commands apply to yare to new registration makuk te to ke ma ahan ma ni new registration tawdini mayam ko ahan ba apply tawdri mamang da hana kano tawdini ba registration je han tawdini sinjoi soi da bi da mayam ada registration je kamai tawni have jana haike haidi moi registration je tawra kanda kano je tharak tuine ba moi ki registration number ne na password ko sagum tharak tin login taw ya na ba du login taw apply tawdini moi se adu registration sida namani new registration sida sigi kanogi moigi adu sumaina new registration laibse namani click tawrani aduki matunga tholani moi hare before you select the RRB please go through the post parameter and RRB wise vacancy to ascertain the availability of the vacancy as per your eligibility. Sisi yam maru oibane ma'am. Haidi apply tawdi mamang da ko hana pagdaw tawba kangus laidana adu hana munna khanbi ma'am. Haidi my vacancy laiba kangu ko adu karamba reason di apply tawni khotne haiba kangu do haidi moi reason yam laibne railway gidi ado karamba da apply tawbna nungai dino khotuna vacancy na karamba laibno khotno da hana mayam asai gi do adu han dum yengasu yare aduga please note that RRB once selected cannot be changed ko haidi apply to ningba jaga do khan muloi khadi moi change taw ya da mi moi je ado khoi gi tikano to khalase sai gi do mai ranchi pire my reason pi pire Guwahati website pisi Guwahati si laire ko ado Guwahati da sangasi ma'am Guwahati da kick tower si tick tower matung da kick khai gain tai ngon gas lai phai non technical popular categories ki laire sita aduga qualification on the basis of which you are applying ko qualification karamano sorry qualification karamano yengasi se 10+2 ra natragana graduation la or equivalent graduation ni ko graduation da khalasi graduation oragana 10+2 or 10+2 da khanbiro si khalani khalor mu community da sangani SC ra ST ra AC or ST da namasi SC or SC da general da AC nin SC da namme are you a person with higher disability ra yes or no higher no oiragana yes namo du loire loiraba matungda check the ability of the vacancy no langkhre the check the ability khalasi aduga si khanma loirakanda simsin khalo sin khalakanda this vacancy table as per the selected qualification silaire eng sahib do magi maroi ba silai piri ko Guwahati gi the commercial apprentice NFR ai SC ST magi kano kangu gi vacancy sing do sida laire total kya piba station master gi SC gi 19 pire general gi 53 pire ngasai post yam pi gi bdane moi se sina Guwahati gi ne ko vacancy se mai gi state ki matung inasu mai region gi matung inasu kono pi vacancy je pi yeba ma'am si sing je khallo apam do khwai digi ma'am haidi karamba de apply tawninge hedo for example I say station master gi se khalle ko to AC is where vacancy is 19 katane laise the khalle to scroll down to sing tharasi the post ability in other topic in sina station master gi AC gi pire reason gi karamba choose tawningi no haibda han loi khallasi amdi yame tois haisi yame ba sise haidi mai state ki Jammu laire sita loi pi sina Jammu kangu gi ni apply tawningbdo choose hajipok choose tawba yari ba vacancy si sina Gorakhpur
ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯚꯦꯀꯦꯟꯁꯤ ꯌꯥꯝ ꯆꯦꯟꯅꯥꯏ ꯄꯣꯁꯇꯨ ꯈꯜꯂꯣ ꯑꯗꯨꯒ ꯚꯦꯀꯦꯟꯁꯤꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯃꯐꯝꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯄꯥꯝꯕ ꯆꯥꯟꯗꯤꯒꯔ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯄꯥꯝꯕꯗꯨꯅ ꯆꯨꯁ ꯇꯧꯗꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯨꯁ ꯍꯥꯟꯅ ꯇꯧꯊꯣꯛꯑꯁꯤ ꯑꯗꯨꯒ ꯈꯜꯂꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀꯩꯅꯣꯗ ꯈꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯒꯨꯋꯥꯍꯥꯇꯤꯗ ꯇꯧꯔꯒꯦ ꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯆꯪꯉꯣ ꯑꯦꯄ꯭ꯂꯥꯏ ꯊꯥꯕ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯔꯥꯏꯠ ꯀꯣꯔꯅꯔ ꯁꯥꯏꯠ ꯂꯣꯝꯗ ꯑꯦꯄ꯭ꯂꯥꯏꯗꯨꯗ ꯀ꯭ꯂꯤꯛ ꯇꯧꯔꯁꯤ ꯑꯗꯨꯒ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯥꯏ ꯗꯤ ꯁꯦꯝꯗꯣꯏꯅꯦ ꯃꯌꯥꯝ read the following given below thoroughly before you apply ꯃꯌꯥꯝ ꯁꯤꯁꯦ ꯑꯝꯇ ꯄꯥꯕꯤꯔꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯀꯣ ꯃꯌꯥꯝ ꯑꯦꯄ꯭ꯂꯥꯏꯁꯦ ꯑꯅꯤꯔꯛ ꯇꯧꯕ ꯌꯥꯗꯕꯖꯥꯠꯅꯤ ꯗꯨꯄ꯭ꯂꯤꯀꯦꯠ ꯇꯧꯕꯁꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯣꯗꯤꯐꯥꯏ ꯇꯧꯕ ꯌꯥꯕ ꯃꯥꯜꯂꯦ ꯁꯣꯏꯔꯒꯗꯤ ꯂꯨꯄꯥ 100 ꯄꯦ ꯇꯧꯔꯒ ꯍꯟꯗꯣꯛꯇꯕ ꯃꯔꯨ ꯑꯣꯏꯕꯁꯤꯡꯁꯦ ꯃꯌꯥꯝ ꯁꯤꯗ ꯂꯣꯏ ꯍꯥꯏꯔꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯁꯨꯝ ꯍꯥꯏꯔꯛꯀꯦ ꯑꯍꯥꯟꯕꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯔꯅꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯕ ꯈꯔ ꯃꯦꯟꯁꯤꯜꯂꯅꯤ ꯁꯤꯗ ꯑꯗꯨꯒ OTP ꯃꯦꯁꯦꯖ ꯀꯩꯀꯩ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯥꯏ ꯗꯤ ꯁꯦꯝꯃꯅꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯔꯅꯤ ꯏꯃꯦꯜ ꯑꯥꯏ ꯗꯤꯒ ꯃꯣꯕꯥꯏꯜ ꯅꯝꯕꯔꯒꯗ ꯃꯣꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯑꯒ ꯑꯗꯨꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯕꯃꯤꯠ ꯇꯧꯔꯅꯤ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯄꯦꯃꯦꯟ ꯂꯥꯛꯑꯅꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯐꯤ ꯑꯗꯨꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯄꯣꯁ ꯄ꯭ꯔꯤꯐꯔꯦꯟꯁ ꯑꯗꯨꯒ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯐꯤ ꯄꯦ ꯇꯧꯔ ꯃꯇꯨꯡꯗ ꯄꯣꯁ ꯄ꯭ꯔꯤꯐꯔꯦꯟꯁ ꯍꯥꯏꯗꯤ ꯊꯕꯛ ꯀꯔꯝꯕꯗ ꯈꯟꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯍꯥꯏꯕꯒꯤꯁꯨ ꯑꯃꯨꯛ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯃꯇꯥꯡꯗ ꯑꯇꯣꯞꯄꯒꯤ ꯈꯔꯒ ꯇꯧꯔꯅꯤ ꯑꯗꯨ ꯃꯊꯪꯗ ꯐꯣꯇꯣ ꯀꯩꯀꯩ ꯑꯞꯂꯣꯗ ꯇꯧꯔꯅꯤ ꯁꯤꯒꯅꯦꯆꯔ ꯇꯧꯔꯅꯤ ꯗꯣꯀꯨꯃꯦꯟ ꯊꯥꯒꯠꯂꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯄꯥ ꯂꯣꯏꯔ ꯃꯇꯨꯡꯗ ꯇꯤꯛ ꯑꯅꯤꯁꯦ ꯈꯣꯠꯂꯣ ꯏꯁꯥꯅ ꯌꯥꯖꯔꯦ ꯍꯥꯏꯔꯒ ꯑꯗꯨꯒ ꯁꯕꯃꯤꯠ ꯇꯧꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯍꯧꯗꯣꯔꯦ ꯏꯁꯥꯒꯤ ꯃꯤꯡ ꯍꯪꯉꯦ ꯏꯁꯥꯒꯤ ꯃꯤꯡꯁꯤ ꯍꯥꯞꯄꯁꯤ ꯃꯌꯥꯝ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯥꯞꯆꯤꯜꯂꯒꯦ ꯃꯌꯥꯝ ꯁꯨꯝ ꯑꯦꯛꯖꯥꯝꯄꯜꯗ ꯖꯦꯛꯁꯟ ꯍꯥꯏꯔꯒꯦ ꯖꯦꯁꯟ ꯍꯥꯏꯔꯦ ꯑꯗꯨꯒ ꯔꯤꯏꯟꯇꯔ ꯅꯦꯝ ꯍꯥꯏꯔꯤ ꯑꯃꯨꯛꯁꯨ ꯖꯦꯁꯟ ꯍꯥꯏꯔꯒꯦ ꯑꯍꯥꯟꯕ ꯍꯥꯏꯈ꯭ꯔ ꯆꯞ ꯃꯥꯟꯅ ꯍꯥꯏꯗꯣꯏꯅꯦꯕ ꯑꯍꯥꯟꯕ ꯋꯥꯟꯁ ꯍꯥꯏꯈ꯭ꯔꯗꯤ ꯑꯗꯨꯒ ꯃꯤꯡꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯂꯩꯕ ꯃꯤꯡꯗꯣ ꯑꯗꯨ ꯍꯥꯞꯄꯤꯌꯨ ꯁꯤ ꯍꯥꯞꯄꯦ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯃꯨꯛ ꯍꯪꯉꯦ sorry name and re-enter name does not match ꯃꯤꯡꯁꯤ ꯆꯞ ꯃꯥꯟꯅ ꯍꯥꯞꯇꯣꯏꯅꯦꯕ ꯖꯦꯁꯟ ꯍꯥꯏꯅ ꯃꯥꯟꯅꯗ꯭ꯔꯗꯤ ꯌꯥꯗꯕꯤꯅꯦ ꯑꯃꯨꯛ ꯏꯁꯥꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯇꯨ ꯑꯃꯨꯛ ꯍꯪꯉꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯇꯨ ꯑꯃꯨꯛ ꯍꯥꯞꯄꯅꯤ ꯀꯌꯥꯗ ꯍꯥꯞꯇꯣꯏꯅꯣ 10 97 ꯍꯥꯞꯄꯒꯦ ꯗꯟꯗ 10/3/1997 ꯑꯗꯨ ꯍꯥꯞꯄ ꯂꯣꯏꯈ꯭ꯔꯦ ꯃꯤꯡ ꯍꯥꯞꯄꯦ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯍꯥꯞꯄꯦ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯙꯥꯔ ꯀꯥꯔꯠ ꯏꯁꯇꯦꯇꯁ ꯑꯙꯥꯔ ꯀꯥꯔꯠꯁꯦ ꯑꯥꯏ ꯗꯣꯟ ꯍꯦꯞ ꯑꯙꯥꯔ ꯀꯥꯔꯠ ꯑꯥꯏ ꯍꯦꯞ ꯑꯙꯥꯔ ꯀꯥꯔꯠ ꯑꯦꯄ꯭ꯂꯥꯏ ꯑꯙꯥꯔ ꯀꯥꯔꯠ ꯂꯩꯔꯗꯤ ꯑꯙꯥꯔ ꯀꯥꯔꯠ ꯂꯩ ꯍꯥꯏꯔꯣ ꯑꯙꯥꯔ ꯀꯥꯔꯠ ꯅꯝꯕꯔ ꯍꯥꯞꯄꯤꯔꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯙꯥꯔ ꯀꯥꯔꯠ ꯅꯝꯕꯔꯁꯦ 12 ꯗꯤꯖꯤꯠ ꯅꯝꯕꯔ ꯑꯣꯏꯔꯝꯒꯅꯤ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯔꯦꯟꯗꯝ ꯅꯝꯕꯔ ꯀꯣ 12 ꯁꯨꯅꯕ 7 8 9 10 11 12 ꯗꯤꯖꯤꯠ ꯅꯝꯕꯔ ꯁꯨꯔꯦ ꯑꯗꯨꯒ ꯐꯥꯗꯔ ꯅꯦꯝꯁꯤꯅ ꯖꯦꯛ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯃꯥꯗꯔ ꯅꯦꯝꯁꯤꯅ ꯖꯁꯃꯤꯟ ꯑꯗꯨ ꯂꯣꯏꯔꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ 10ꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯔꯣꯜ ꯅꯝꯕꯔꯗꯣ ꯍꯥꯏꯔꯤꯌꯦ 14500 ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯔꯦꯟꯗꯝ ꯅꯝꯕꯔ ꯉꯥꯛꯇꯅꯦ ꯍꯥꯞꯄꯤꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯏꯌꯔ ꯑꯣꯐ ꯄꯥꯁꯤꯡ ꯃꯦꯇ꯭ꯔꯤꯀꯨꯂꯦꯁꯟ ꯀ꯭ꯂꯥꯁ 10 ꯆꯍꯤ ꯁꯣꯛ ꯀꯌꯥꯗ ꯄꯥꯁ ꯇꯧꯒꯦ ꯁꯤꯅꯤ ꯃꯣꯏ ꯍꯪꯉꯤꯁꯤ
2010 ꯗ ꯍꯥꯏꯔꯒꯦ 12 ꯗ ꯍꯥꯏꯔꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯁꯤꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯁꯥꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯇꯨꯕ ꯑꯗꯨꯒ ꯏꯃꯦꯜ ꯑꯥꯏ ꯗꯤꯁꯤꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯁꯥꯅ ꯄꯥꯏꯕ ꯏꯃꯦꯜ ꯑꯥꯏ ꯗꯤꯗꯣ ꯍꯥꯞꯄꯤꯌꯣꯕ ꯍꯥꯏꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯁꯤ ꯑꯅꯤꯁꯤ ꯈꯛꯇꯅꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯁꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯃꯔꯨ ꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡ ꯑꯗꯨꯒ ꯅꯪꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯥꯏ ꯗꯤ ꯅꯝꯕꯔꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯁꯨ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯐꯣꯟ ꯅꯝꯕꯔꯒ ꯏꯃꯦꯜ ꯑꯥꯏ ꯗꯤꯒꯁꯤ ꯍꯥꯞꯄꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯦꯜꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯇꯣꯞ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯦꯟꯁꯤꯜꯂꯒꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯦ ꯑꯍꯥꯟꯕ ꯐꯣꯔꯝ ꯁꯕꯃꯤꯁꯟꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯐꯣꯟ ꯅꯝꯕꯔ ꯏꯁꯥꯒꯤ ꯄꯥꯏꯕꯗꯣ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯏꯃꯦꯜꯁꯨ ꯆꯞ ꯆꯥꯅ ꯍꯥꯞꯄꯅꯤ ꯑꯗꯨꯒꯤ ꯀꯦꯞꯁꯥ ꯃꯣꯏꯅ ꯄꯤꯔꯤꯁꯤ ꯃꯦꯟꯁꯤꯟꯕꯤꯔꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯥꯏ ꯍꯤꯌꯔꯕ ꯗꯤꯀ꯭ꯂꯦꯌꯔꯒꯤꯁꯤꯗ ꯇꯤꯛ ꯇꯧꯔꯅꯤ ꯏꯁꯥꯅ ꯌꯥꯖꯔꯦ ꯍꯥꯏꯔꯒ ꯑꯗꯨꯒ ꯀ꯭ꯂꯤꯛ ꯇꯨ ꯀꯟꯇꯤꯅ꯭ꯌꯨꯁꯤꯗ ꯅꯝꯃꯅꯤ ꯑꯗꯨ ꯅꯝ ꯂꯣꯏꯔ ꯃꯇꯨꯡꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯀꯟꯐꯥꯔꯃꯦꯁꯟ ꯍꯥꯏꯅ ꯑꯃ ꯊꯣꯛꯂꯛꯑꯅꯤꯀꯣ ꯑꯗꯨꯒ ꯏꯁꯥꯅ ꯊꯥꯒꯠꯈꯤꯕꯁꯤꯡꯗꯣ ꯈꯟꯈꯤꯕ ꯃꯐꯝ ꯃꯤꯡ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯏꯁꯥꯅ ꯍꯥꯞꯈꯤꯕ ꯑꯙꯥꯔ ꯀꯥꯔꯠ ꯅꯝꯕꯔ ꯃꯤꯡ ꯕꯕꯥꯒꯤ ꯃꯤꯡ ꯃꯃꯥꯒꯤ ꯃꯤꯡ ꯂꯣꯏꯅꯃꯛꯇ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯆꯦꯛ ꯇꯧꯔꯣ ꯂꯥꯜꯂꯝꯃꯒꯗꯤ ꯃꯈꯥꯒꯤ ꯔꯦꯠ ꯂꯥꯏꯠꯇ ꯄꯤꯔꯤꯕ ꯅꯣ ꯑꯥꯏ ꯋꯥꯟ ꯇꯨ ꯁꯦꯟ ꯁꯝ ꯗꯤꯇꯦꯜ ꯍꯥꯏꯁꯦ ꯀ꯭ꯂꯤꯛ ꯇꯧꯗꯨꯕ ꯆꯨꯝꯃꯒꯗꯤ ꯑꯗꯨꯝ ꯇꯤꯛ ꯇꯧꯔꯣ ꯁꯤꯗ ꯑꯥꯏ ꯍꯦꯞ ꯚꯦꯔꯤꯐꯥꯏꯠ ꯑꯦꯟ ꯀꯟꯐꯥꯔꯃꯦꯁꯟꯁꯤꯗ ꯀꯣ ꯑꯗꯨ ꯇꯧ ꯂꯣꯏꯔ ꯃꯇꯨꯡꯗ ꯂꯥꯁ ꯕꯇꯝꯒꯤ ꯁꯕꯃꯤꯠꯁꯤꯗ ꯁꯕꯃꯤꯠ ꯇꯧꯗꯣꯏꯅꯤ ꯁꯕꯃꯤꯠ ꯇꯧꯔꯁꯤ ꯁꯕꯃꯤꯠ ꯇꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯀꯣꯗ ꯂꯥꯛꯑꯦ ꯑꯩ ꯐꯣꯟ ꯅꯝꯕꯔꯗ ꯑꯗꯨꯒ ꯚꯦꯔꯤꯐꯥꯏꯠ ꯊ꯭ꯔꯨ ꯑꯣ ꯇꯤ ꯄꯤ ꯏꯃꯦꯜꯗꯁꯨ ꯃꯦꯁꯦꯖ ꯂꯥꯛꯈ꯭ꯔꯦ ꯌꯣꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯗꯤꯇꯦꯜ ꯑꯥꯔ ꯑꯦꯛꯁꯦꯞꯇꯦꯠ ꯑꯦꯟ ꯑꯦ ꯋꯥꯟ ꯇꯥꯏꯝ ꯑꯣ ꯇꯤ ꯄꯤ ꯍꯦꯁ ꯕꯤꯟ ꯁꯦꯟ ꯇꯨ ꯌꯣꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯦꯟ ꯏꯃꯦꯜ ꯑꯥꯏ ꯗꯤ ꯑꯗꯨꯒ ꯅꯪ ꯐꯪꯉ ꯃꯇꯨꯡꯗ ꯁꯤꯒꯤ ꯚꯦꯔꯤꯐꯥꯏꯠ ꯊ꯭ꯔꯨ ꯑꯣ ꯇꯤ ꯄꯤꯁꯤꯗ ꯃꯥꯏ ꯀ꯭ꯂꯤꯛ ꯇꯧ ꯍꯥꯏꯔꯤꯌꯦ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯁꯤ ꯀ꯭ꯂꯤꯛ ꯇꯧꯔꯀꯥꯟꯁꯤꯗ ꯌꯣꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯏꯃꯦꯜ ꯑꯥꯏ ꯗꯤ ꯅꯝꯕꯔ ꯑꯩꯒꯤ ꯔꯦꯖꯤꯁꯇꯔ ꯍꯥꯞꯈꯤꯕ ꯏꯃꯦꯜ ꯑꯥꯏ ꯗꯤ ꯅꯝꯕꯔ ꯑꯗꯨꯝ ꯍꯥꯞꯄꯅꯤ ꯑꯩꯒꯤ ꯏꯃꯦꯜꯗ ꯃꯦꯁꯦꯖ ꯂꯥꯛꯏꯕ ꯀꯩꯅꯣꯗꯣ ꯑꯣ ꯇꯤ ꯄꯤꯗꯨꯃꯨꯛ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯨ ꯐꯣꯟ ꯅꯝꯕꯔꯗ ꯂꯥꯛꯏꯕ ꯑꯣ ꯇꯤ ꯄꯤꯗꯨꯃꯨꯛ ꯇꯣꯉꯥꯟ ꯂꯣꯏ ꯍꯥꯞꯇꯣꯏꯅꯦꯕ ꯁꯤꯗ ꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯤ ꯌꯦꯡꯉꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯀꯣ ꯁꯥꯡꯉꯅꯤ ꯃꯌꯥꯝ ꯑꯩ ꯀꯠ ꯇꯧꯒꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤ ꯍꯥꯞꯆꯤꯜꯂꯒꯦ ꯍꯧꯖꯤꯛ ꯑꯩ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯣꯏꯅ ꯂꯥꯛꯄꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯌꯣꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯏꯁ ꯗꯟ ꯏꯟ ꯑꯁꯤ ꯑꯩꯒꯤ ꯑꯦꯛꯇꯤꯚꯦꯠ ꯌꯣꯔ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯋꯤꯠ ꯗꯤꯁ ꯑꯣ ꯇꯤ ꯄꯤ 1063 and OTP send to your email ID ꯏꯃꯦꯜ ꯑꯥꯏ ꯗꯤꯗ ꯁꯦꯟ ꯇꯧꯈꯤꯕꯗꯨꯒ ꯁꯤ ꯑꯣ ꯇꯤ ꯄꯤꯁꯤꯒ ꯇꯧꯔꯒ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯁꯤꯅꯤ ꯍꯧꯖꯤꯛ ꯍꯥꯞꯆꯤꯜꯂꯒꯦ ꯐꯣꯟꯒꯤ ꯑꯣ ꯇꯤ ꯄꯤꯁꯤꯅꯤꯀꯣ ꯁꯤꯁꯤꯅ ꯑꯃꯨꯛ 1063ꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯦꯜꯗ ꯂꯥꯛꯄ ꯑꯣ ꯇꯤ ꯄꯤꯗꯨꯅ ꯁꯤ ꯂꯩꯔꯦ ꯔꯤꯖꯔꯖꯦꯁꯟ ꯇꯧꯔ ꯒꯨꯋꯥꯍꯥꯇꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯅꯝꯕꯔ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯊꯣꯛꯇꯣꯏꯁꯤ ꯁꯤꯗꯤ ꯑꯣ ꯇꯤ ꯄꯤꯁꯤ ꯃꯥꯒꯤ ꯌꯣꯔ ꯏꯃꯦꯜ ꯑꯣ ꯇꯤ ꯄꯤ 10 ꯑꯁꯤ ꯍꯥꯏꯔꯦ ꯀꯣ ꯁꯤ ꯍꯥꯞꯆꯤꯜꯂꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯒ ꯏꯟ ꯇꯧꯁꯤꯜꯂꯁꯤ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯏꯁꯥꯒꯤ ꯍꯧꯖꯤꯛꯀꯤ ꯏꯃꯦꯜ ꯍꯥꯞꯄꯅꯤ ꯐꯣꯟꯗ ꯂꯥꯛꯄ ꯑꯗꯨꯒꯤ ꯏꯃꯦꯜꯗ ꯂꯥꯛꯄ ꯑꯣ ꯇꯤ ꯄꯤꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯀꯦꯞꯆꯔꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤ ꯑꯃꯨꯛ ꯑꯗꯨ ꯂꯣꯏꯔꯦ ꯍꯥꯏꯔ ꯃꯇꯝꯗ ꯁꯕꯃꯤꯠ ꯕꯇꯝꯁꯤ ꯁꯕꯃꯤꯠ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯃꯨꯛ ꯃꯦꯁꯦꯖ ꯑꯃꯨꯛ ꯂꯥꯛꯑꯦ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯗꯟ ꯑꯣꯏꯕꯒꯤ ꯌꯣꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯑꯩꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔꯁꯤ ꯁꯤꯗ ꯄꯤꯔꯛꯑꯦ ꯃꯌꯥꯝ ꯀꯣ ꯃꯦꯁꯦꯖꯇꯁꯨ ꯑꯗꯨꯝ ꯂꯥꯛꯑꯝꯃꯅꯤ 20 ꯗꯤꯁ ꯍꯥꯏꯅ ꯄꯤꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯃꯣꯏꯅ ꯍꯥꯏꯔꯛꯏꯁꯦ ꯄ꯭ꯂꯤꯖ ꯅꯣꯠ ꯌꯣꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯐꯣꯔ ꯑꯣꯜ ꯌꯣꯔ ꯐꯥꯗꯔ correspondent related to online registration this Guwahati you can log in to complete the remaining steps with your registration number and date of birth okay so moina hai maru in changisi registration number ne date of birth ne login tawrsi aduga makha taba akoina upload tawduba watliba document sing adudagi akoina payment tawduba akoigi examination fee ko
ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯈꯟꯒꯗꯕꯁꯤꯡ ꯁꯤꯒꯨꯝꯕ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯪ ꯉꯥꯏꯔꯦ ꯑꯗꯨꯗ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯅ ꯇꯧꯔꯁꯤ ꯁꯤꯅꯤ ꯑꯗꯨ ꯂꯣꯒꯏꯟ ꯇꯧꯔꯁꯤ ꯃꯌꯥꯝ ꯂꯣꯒꯏꯟ ꯑꯣꯞꯁꯟꯗ ꯆꯪꯉꯁꯤ ꯀꯣ ꯑꯩ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔꯁꯤ ꯂꯩꯔꯦ ꯂꯣꯒꯏꯟꯗ ꯆꯪꯉꯁꯤ ꯑꯥꯐꯇꯔ ꯂꯣꯒꯏꯟ ꯆꯪꯕ ꯃꯇꯝꯗ ꯃꯣꯏ ꯍꯪꯉꯦ ꯁꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯍꯥꯏꯔꯣ ꯅꯪꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯍꯥꯏꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯦꯞꯆꯔ ꯁꯤ ꯍꯥꯏꯔꯣ ꯑꯗꯨꯒ ꯂꯣꯒꯏꯟ ꯇꯧꯔꯁꯤꯅꯤ ꯄꯥꯔꯠ 2ꯒꯤ ꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯞꯄꯒꯦ ꯃꯌꯥꯝ ꯂꯣꯒꯏꯟ ꯇꯧꯔꯁꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯗꯨꯒ ꯃꯌꯥꯝ ꯂꯣꯒꯏꯟ ꯇꯧꯔꯅꯤꯀꯣ ꯂꯣꯒꯏꯟ ꯇꯧꯔꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ID ꯍꯥꯞꯄꯅꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯍꯥꯞꯄꯅꯤ ꯀꯦꯞꯆꯔꯗꯣ ꯍꯥꯞꯄꯅꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯔꯦ ꯑꯩ ꯄ꯭ꯔꯣꯐꯥꯏꯜꯗ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯄꯥꯔꯠ 1ꯒꯤꯅꯤ ꯁꯤꯁꯦ ꯑꯗꯨꯒ ꯑꯩ ꯉꯁꯥꯏꯅ ꯑꯩꯒꯤ ꯀ꯭ꯂꯥꯁ ꯈꯟꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯔꯁꯦꯟꯇꯦꯖ ꯑꯣꯐ ꯃꯥꯔꯛ acquire in 12 10+2 ꯑꯩꯅ ꯃꯥꯔꯛ ꯐꯪꯈꯤꯕꯗ ꯆꯥꯎꯔꯥꯛꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯄꯥꯔꯁꯦꯟꯇꯦꯖꯅꯦ ꯃꯥꯏꯁꯦ 70 ꯍꯥꯏꯔꯁꯤ 70 ꯑꯗꯒꯤꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯑꯃꯨꯛ SC ꯍꯥꯞꯄꯁꯤ ꯑꯗꯒꯤ issuing ꯁ꯭ꯇꯦꯠꯁꯤ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯗꯩꯅꯤꯅ ꯃꯅꯤꯄꯨꯔ ꯈꯜꯂꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯦ ꯑꯗ issuing ꯗꯤꯁꯇ꯭ꯔꯤꯛꯁꯦ ꯊꯧꯕꯥꯜ ꯍꯥꯏꯔꯦ ꯑꯗꯩ ꯀꯥꯁ ꯅꯣ ꯍꯥꯞꯆꯤꯜꯂꯁꯤ ꯑꯗꯨꯗꯒꯤ ꯖꯦꯟꯗꯔ ꯃꯦꯜ ꯅꯦꯁꯅꯦꯂꯤꯇꯤ ꯁꯤꯇꯤꯖꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯞꯄꯁꯤ ꯔꯤꯂꯤꯖꯟ ꯍꯤꯟꯗꯨ ꯍꯥꯞꯄꯁꯤ ꯁꯤ ꯍꯥꯞꯂꯣꯏꯔ ꯃꯇꯨꯡꯗ are you a person with benchmark disability yes or no yes ꯑꯣꯏꯔꯒꯅ yes ꯈꯣꯠꯄꯤꯔꯣ ex serviceman no ꯑꯣꯏꯔꯒꯅ yes ꯑꯣꯏꯔꯒꯅ yes domicile ꯁꯤꯔꯥ yes or no ꯑꯣꯏꯔꯒ yes are you employee no ꯊꯕꯛ ꯍꯥꯟꯅ ꯇꯧꯔꯒꯗꯤ yes ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯔꯦ are you a serving group C or group D railway employee casual labor and substitute yes or no yes ꯑꯣꯏꯔꯒꯅ yes no ꯀꯣ ꯃꯌꯥꯝ ꯁꯤꯁꯤꯡꯁꯦ ꯆꯨꯝꯅ ꯈꯟꯕꯤꯔꯣ ꯁꯤ ꯈꯟꯕ ꯂꯣꯏꯔ ꯃꯇꯨꯡꯗ I hereby declare ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯅꯤ ꯑꯃꯨꯛ ꯑꯗꯨꯒ ꯁꯦꯞ ꯇꯧꯔꯁꯤ ꯑꯃꯨꯛ ꯄꯥꯔꯠ 1ꯒꯤꯁꯦ ꯍꯧꯖꯤꯛ ꯍꯧꯔꯦ ꯑꯩ ꯊꯣꯛꯂꯛꯑꯦ ꯄꯦꯃꯦꯟ ꯃꯣꯗ ꯁꯤ ꯃꯊꯪꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯤꯁꯦ ꯄꯤꯗꯣꯏꯅꯦꯕ ꯕꯦꯡꯛꯗ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯣꯁ ꯑꯣꯐꯤꯁꯇ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯈꯜꯂꯅꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯕꯦꯡꯛꯗ ꯄꯤꯒꯦ ꯍꯥꯏꯔꯦ ꯕꯦꯡꯛꯗ ꯄꯤꯒꯦ ꯍꯥꯏꯔꯒꯗꯤ ꯄꯦ ꯅꯥꯎ ꯀꯃꯥꯏꯅ ꯄꯦ ꯇꯧꯒꯦꯅ ꯌꯦꯡꯁꯤꯀꯣ SBIꯗ ꯄꯦ ꯇꯧꯗꯕ ꯑꯣꯟꯂꯥꯏꯟꯗ ꯇꯧꯕ ꯌꯥꯔꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯇꯧꯅꯤꯡꯉꯗꯤ ꯁꯣꯔꯤ ꯃꯥꯡꯈ꯭ꯔꯦ ꯁꯤꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯦꯃꯦꯟꯁꯦ ꯍꯥꯟꯅ ꯇꯧꯗ ꯌꯥꯗ꯭ꯔꯣꯏ ꯄꯦꯃꯦꯟꯁꯦ ꯍꯥꯟꯅ ꯇꯧꯔꯅꯤ ꯃꯌꯥꯝ ꯀꯣ ꯁꯤ ꯄꯦꯃꯦꯟꯁꯦ ꯇꯧꯔꯅꯤ ꯑꯣꯟꯂꯥꯏꯟꯗ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯣꯐꯂꯥꯏꯟꯗ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒ ꯁꯤ ꯄꯦꯃꯦꯟꯁꯦ ꯇꯧ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯁꯤꯒꯅꯦꯆꯔꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯄꯥꯁꯄꯣꯔꯠ ꯑꯃꯅꯦ ꯑꯞꯂꯣꯗ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯜꯂꯅꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯁꯦꯟꯇꯔ ꯈꯜꯂꯅꯤ ꯑꯗꯨꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯁꯕꯃꯤꯠ ꯇꯧꯔꯅꯤ ꯑꯗꯨꯒ ꯂꯣꯏꯔꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯦꯃꯦꯟ ꯇꯧꯕꯁꯤꯒ ꯑꯗꯨꯒ ꯐꯣꯇꯣ ꯀꯩꯀꯩ ꯁꯥꯏꯖ ꯀꯩꯀꯩ ꯁꯦꯝꯕ ꯈꯣꯠꯄ ꯑꯞꯂꯣꯗ ꯇꯧꯕꯗꯣ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗꯣ ꯐꯨꯜ ꯄꯥꯝꯃꯒꯗꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯃꯌꯥꯝ ꯀꯣ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯣ ꯑꯗꯨꯒ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ Thank you so much and bye for now. Bye bye.